ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯅꯤꯡꯁꯤꯡꯕꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯒꯥꯔꯗꯦꯅꯤꯡꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯁꯦꯝꯖꯔꯤ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯈꯪꯗꯕ ꯑꯗꯨꯝ ꯈꯪꯃꯤꯟꯅꯁꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯁꯤ ꯑꯩꯅ ꯈꯪꯗꯕꯁꯨ ꯑꯗꯨꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯅ ꯍꯥꯏꯕꯁꯦ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯗꯨꯁꯨ ꯑꯗꯨꯝ ꯇꯥꯃꯤꯟꯅꯃꯤꯟꯅꯁꯤ ꯑꯗꯣ ꯑꯩꯅ ꯒꯨꯂꯥꯞꯁꯦ ꯌꯥꯝꯅ ꯁꯥꯟꯅꯕꯒꯤꯗꯃꯛꯇꯀꯣ ꯍꯧꯖꯤꯛꯇꯤ ꯋꯥꯛꯆꯤꯡ ꯄꯣꯏꯅꯨ ꯋꯥꯛꯆꯤꯡꯁꯦ ꯒꯨꯂꯥꯞ ꯖꯥꯝ ꯁꯥꯠꯄ ꯃꯇꯝꯅꯤꯀꯣ ꯑꯗꯣ ꯄꯣꯝꯁꯨ ꯌꯥꯝ ꯄꯣꯝꯃꯦꯕ ꯑꯗꯨꯗꯨꯅ ꯃꯥꯒꯤ ꯆꯤꯟꯖꯥꯛꯁꯦ ꯑꯐꯕ ꯄꯤꯕꯤꯕ ꯇꯥꯕꯀꯣ ꯌꯥꯝꯅ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯑꯗꯣ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯁꯨꯝ ꯁꯟꯊꯤꯒ ꯀꯩꯀꯥ ꯍꯥꯞꯄꯒꯤ ꯚꯤꯗꯤꯑꯣꯁꯨ ꯁꯨꯝ ꯒꯨꯂꯥꯞ ꯊꯥꯕꯒꯤ ꯁꯦꯝꯕꯒꯤ ꯒꯨꯂꯥꯞꯇ ꯀꯩ ꯍꯥꯞꯄ ꯑꯗꯨꯝ ꯁꯦꯝꯈꯤꯕꯅꯤꯀꯣ ꯑꯗꯣ ꯉꯁꯤꯁꯨ ꯑꯩꯅ ꯈꯤꯇꯪ ꯃꯈꯣꯡꯁꯤꯒ ꯃꯥꯒꯤ ꯑꯐꯕ ꯄꯥꯝꯕꯤꯒꯤ ꯒꯨꯂꯥꯞꯀꯤ ꯀꯥꯟꯅꯒꯗꯕ ꯁꯨꯝ ꯈꯔ ꯍꯥꯞꯄꯤꯒꯦꯅꯀꯣ ꯑꯗꯣ ꯀꯩꯅꯣ ꯍꯥꯞꯇꯣꯏꯁꯦꯁꯨ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯑꯩꯅ ꯀꯩꯀꯩ ꯁꯤꯖꯤꯟꯅꯒꯦꯗꯀꯣ ꯑꯗꯣ ꯂꯩ ꯌꯥꯝ ꯁꯥꯟꯅꯕꯒꯤꯀꯣ ꯍꯧꯖꯤꯛꯁꯦ ꯑꯁꯤꯁꯨ ꯃꯇꯣꯟ ꯌꯥꯝꯅ ꯑꯅꯧ ꯑꯅꯧꯕ ꯆꯣꯡꯈꯠꯂꯛꯑꯦꯕꯀꯣ ꯑꯁꯤꯅ ꯁꯥꯠꯂꯛꯇꯣꯏꯅꯦꯕꯀꯣ ꯑꯁꯤꯒꯤ ꯄꯥꯝꯕꯤꯁꯤꯅ ꯈꯔ ꯑꯩꯅ ꯀꯛꯄꯗ ꯄ꯭ꯔꯨꯅꯤꯡ ꯇꯧꯕꯗ ꯃꯇꯝꯁꯦ ꯈꯔ ꯊꯦꯡꯈ꯭ꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯣꯕꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔꯗꯒ ꯄ꯭ꯔꯨꯅꯤꯡ ꯇꯧꯔꯗꯤ ꯁꯤ ꯃꯇꯝꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯐꯖꯅ ꯆꯣꯡꯈꯠꯂꯒ ꯁꯥꯠꯀꯗꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯁꯥ ꯀꯛꯄꯁꯦ ꯃꯁꯥ ꯀꯛꯄꯩ ꯃꯊꯧ ꯇꯥꯏꯀꯣ ꯃꯁꯥ ꯀꯛꯑꯒꯗꯤ ꯃꯇꯣꯟ ꯑꯅꯧ ꯑꯅꯧꯕ ꯆꯣꯡꯈꯠꯂꯛꯀꯅꯤ ꯑꯗꯩ ꯑꯅꯧꯕ ꯆꯣꯡꯈꯠꯂꯛꯄꯗꯨꯒ ꯁꯥꯠꯂꯛꯇꯣꯏꯅꯤꯀꯣ ꯑꯗꯣ ꯔꯤꯄꯣꯔꯇꯤꯡꯒ ꯄ꯭ꯔꯨꯅꯤꯡꯒꯁꯤꯗꯤ ꯄꯨꯟꯅ ꯇꯧꯕꯤꯕꯗꯤ ꯇꯧꯕꯤꯒꯅꯨ ꯃꯌꯥꯝ ꯔꯤꯄꯣꯔꯇꯤꯡ ꯇꯧꯕꯒꯤ ꯃꯥꯏ ꯁꯣꯛ ꯑꯣꯏꯕ ꯑꯗꯨꯒ ꯑꯃꯨꯛ ꯄ꯭ꯔꯨꯅꯤꯡꯃꯨꯛ ꯀꯛꯊꯠꯂꯗꯤ ꯆꯣꯡꯈꯠꯄꯗꯣ ꯋꯥꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯗꯣ ꯃꯈꯣꯡꯁꯦ ꯍꯥꯟꯅꯗꯒꯤ ꯂꯩꯕꯥꯛ ꯈꯔ ꯆꯥꯎꯕꯗ ꯑꯩꯅ ꯂꯧꯊꯣꯛꯑꯒ ꯊꯝꯈ꯭ꯔꯦꯀꯣ ꯃꯊꯛ ꯊꯪꯕ ꯂꯩꯕꯥꯛꯁꯦ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯑꯗꯨꯒ ꯁꯤ ꯆꯥ ꯃꯅꯥ ꯑꯩꯈꯣꯏꯒꯤ ꯆꯥ ꯂꯣꯟꯊꯣꯛꯄ ꯆꯥ ꯃꯅꯥꯗꯨꯅꯤ ꯃꯌꯥꯝ ꯆꯥ ꯂꯣꯟꯊꯣꯛꯈꯤꯕꯒꯤ ꯆꯥ ꯃꯅꯥꯗꯣ ꯑꯩꯈꯣꯏꯅ ꯀꯪꯍꯜꯂꯒ ꯑꯗꯨ ꯍꯥꯞꯆꯕꯅꯤꯀꯣ ꯒꯨꯂꯥꯞꯇ ꯁꯤ ꯍꯥꯞꯄ ꯌꯥꯝꯅ ꯐꯩ ꯃꯌꯥꯝ ꯑꯗꯨꯒ ꯆꯥ ꯃꯅꯥꯁꯦ ꯁꯨꯃꯥꯏꯅ ꯀꯨꯞꯅ ꯑꯀꯣꯏꯕꯗ ꯍꯥꯞꯄꯤꯔ ꯀꯪꯍꯜꯂꯒꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯑꯃꯨꯛꯀ ꯃꯊꯛꯇ ꯍꯥꯞꯇꯣꯏꯅꯦ ꯑꯩꯅ ꯉꯁꯥꯏ ꯂꯧꯊꯣꯛꯈꯤꯕ ꯂꯩꯕꯥꯛꯁꯦ ꯒꯨꯂꯥꯞꯇ ꯆꯥꯃꯅꯥ ꯍꯥꯞꯄꯁꯦ ꯌꯥꯝꯅ ꯐꯩ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯥꯃꯅꯥꯁꯦ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤ ꯌꯥꯎꯗꯕ ꯆꯤꯅꯤꯒꯤ ꯁꯔꯨꯛꯁꯦ ꯆꯤꯅꯤꯒꯤ ꯑꯊꯨꯝꯕ ꯁꯔꯨꯛꯇ ꯌꯥꯎꯗꯅꯕꯒꯤ ꯁꯦꯡꯅ ꯆꯥꯝꯊꯣꯛꯄꯤꯕ ꯑꯗꯨ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯌꯨꯇꯨꯕꯇꯒꯤ ꯈꯪꯖꯕꯗ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤ ꯑꯉꯥꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤꯗ ꯁꯤꯖꯤꯟꯅꯕ ꯊꯦꯡꯅꯩꯀꯣ ꯆꯤꯅꯤ ꯑꯉꯥꯡꯕ ꯑꯔꯤꯕ ꯆꯤꯅꯤ ꯑꯉꯥꯡꯕꯁꯦ ꯇꯤꯡꯁꯜꯂꯒꯅꯦ ꯏꯁꯤꯡꯗ ꯍꯥꯞꯄ ꯑꯩ ꯊꯦꯡꯅꯈꯤꯕ ꯍꯥꯟꯅꯅꯦ ꯑꯩꯅ ꯌꯨꯇꯨꯕꯇꯒꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯩꯈꯣꯏꯁꯦ ꯆꯤꯅꯤ ꯉꯥꯡꯕꯅ ꯆꯥꯁꯦ ꯆꯤꯅꯤ ꯉꯥꯡꯕꯅ ꯊꯛꯏꯀꯣ ꯆꯤꯅꯤ ꯑꯉꯧꯕꯁꯦ ꯊꯛꯄ ꯐꯠꯇꯦꯅꯀꯣ ꯑꯉꯧꯕꯁꯦ ꯆꯤꯅꯤ ꯑꯉꯧꯕꯁꯦ ꯆꯥꯕ ꯐꯠꯇꯦꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥꯁꯨ ꯑꯗꯨꯝ ꯆꯤꯅꯤ ꯑꯉꯥꯡꯕꯅ ꯊꯛꯏ ꯑꯗꯨꯅ ꯌꯥꯝ ꯍꯦꯟꯗꯣꯛꯅ ꯁꯦꯡꯅ ꯀꯗꯩ ꯆꯥꯝꯗ꯭ꯔꯒꯁꯨ ꯀꯥꯏꯗ꯭ꯔ ꯃꯥꯟꯅꯩꯅ ꯆꯤꯅꯤ ꯑꯉꯥꯡꯕꯁꯦ ꯄꯥꯝꯕꯤꯗ ꯁꯤꯖꯤꯟꯅꯕꯁꯦ ꯀꯥꯟꯅꯩꯌꯦꯅ ꯑꯩꯅ ꯈꯪꯖꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯃꯅꯥꯁꯦ ꯁꯨꯃꯥꯏꯅ ꯆꯥꯝꯊꯣꯛꯑꯒ ꯀꯪꯍꯜꯂꯒ ꯑꯀꯪꯕꯁꯦ ꯍꯥꯞꯄꯦ ꯑꯗꯨꯏ ꯃꯊꯛꯇ ꯑꯃꯨꯛ ꯂꯩꯕꯥꯛ ꯈꯔ ꯃꯊꯛꯇ ꯅꯟꯕꯤꯔꯦ ꯉꯁꯥꯏ ꯑꯩꯅ ꯇꯣꯞꯇꯒꯤ ꯂꯧꯊꯣꯛꯄ ꯂꯩꯕꯥꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯃꯨꯛꯀ ꯃꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯄ ꯂꯩꯕꯥꯛꯁꯦ ꯑꯃꯨꯛꯀ ꯁꯨꯃꯥꯏꯅ ꯂꯣꯏ ꯍꯥꯞꯆꯤꯟꯕꯤꯔꯦꯀꯣ ꯃꯌꯥꯝ ꯒꯨꯂꯥꯞ ꯄꯥꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯕꯤꯕ꯭ꯔꯣ ꯑꯩꯈꯣꯏ ꯒꯨꯂꯥꯞꯁꯦ ꯌꯥꯎꯗ꯭ꯔꯗꯤ ꯂꯩꯀꯣꯜ ꯃꯄꯨꯡ ꯐꯥꯗꯦ ꯍꯥꯏꯅꯔꯤꯅꯤꯀꯣ ꯒꯨꯂꯥꯞꯇꯤ ꯂꯩꯀꯣꯜꯒꯤ ꯔꯥꯅꯤꯅꯤ ꯀꯥꯏꯅ ꯒꯨꯂꯥꯞ ꯌꯥꯎꯗ꯭ꯔꯗꯤ ꯂꯩꯀꯣꯜꯗꯣ ꯒꯥꯔꯗꯦꯟꯗꯣ ꯃꯄꯨꯡ ꯐꯥꯗꯦ ꯍꯥꯏꯅꯩꯌꯦꯕꯀꯣ ꯑꯩꯒꯤ ꯑꯁꯤꯒꯤ ꯔꯣꯁꯁꯦ ꯑꯩꯈꯣꯏꯒꯤ ꯄꯅꯤꯔ ꯔꯣꯁ ꯍꯥꯏꯀꯣ ꯁꯤ ꯔꯣꯁꯁꯦ ꯁꯤꯁꯦ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏ ꯑꯉꯥꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯌꯥꯝ ꯆꯥꯎꯅꯁꯨ ꯁꯥꯠꯂꯦꯕ ꯂꯩꯁꯦ ꯂꯩꯕꯥꯛꯇ ꯊꯥꯔꯒꯗꯤ ꯑꯗꯨꯝ ꯈꯔ ꯆꯥꯎꯖꯒꯗꯕꯅꯤꯀꯣ ꯇꯣꯞꯇꯅꯤꯅ ꯌꯥꯝꯅ ꯍꯦꯟꯗꯣꯛꯅꯗꯤ ꯆꯥꯎꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯦ ꯂꯩꯒꯤ ꯑꯃꯨꯛ ꯑꯩ ꯁꯦꯝꯖꯔꯒꯦꯀꯣ ꯆꯦ ꯂꯩ ꯀꯃꯥꯏꯅ ꯁꯥꯠꯅꯕꯒꯤꯀꯣ ꯆꯦ ꯂꯩꯁꯦ ꯁꯥꯠꯇꯤ ꯁꯥꯠꯂꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯥꯠꯄꯁꯦ ꯍꯧꯖꯤꯛ ꯈꯔꯁꯨ ꯋꯥꯠꯁꯜꯂꯦ ꯂꯥꯏꯗꯁꯨ ꯈꯌꯦꯛꯅ ꯀꯠꯅꯕꯅꯤꯅꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯑꯔꯤꯕ ꯃꯅꯥ ꯂꯩꯁꯤꯡꯁꯦ ꯂꯧꯊꯣꯛꯄꯤꯒꯦ ꯇꯧꯕꯅꯤ ꯃꯌꯥꯝ ꯃꯥꯒꯤ ꯑꯃꯟꯕ ꯂꯩꯁꯤꯡꯁꯦ ꯃꯌꯥꯝ ꯂꯧꯊꯣꯛꯄꯤꯕ ꯇꯥꯕꯀꯣ ꯍꯩ ꯈꯪꯗꯦ ꯂꯩ ꯈꯪꯗꯦ ꯄꯨꯝꯅꯃꯛꯇꯁꯨꯅꯤꯀꯣ ꯑꯩꯈꯣꯏ ꯃꯣꯔꯣꯛꯀ ꯄꯥꯝꯕꯤꯗ ꯃꯨꯜꯍꯟꯅ ꯊꯝꯕꯁꯦ ꯇꯧꯕꯤꯅꯕ ꯍꯦꯛꯇꯣꯛꯄꯤꯌꯨ ꯃꯄꯥꯟ ꯑꯅꯧꯕ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯂꯩꯗꯁꯨ ꯑꯃꯟꯕ ꯂꯩꯁꯤꯡꯁꯦ ꯍꯦꯛꯇꯣꯛꯄꯤꯕ ꯃꯗꯨꯑꯣꯏꯗꯤ ꯑꯅꯧꯕ ꯑꯃꯨꯛ ꯂꯩ ꯁꯥꯠꯂꯛꯄꯗ ꯃꯥꯒꯤ ꯄꯥꯡꯒꯟꯗꯣ ꯑꯣꯏꯗꯣꯏꯅꯤ ꯅꯠꯇ꯭ꯔ ꯑꯃꯟꯕꯁꯤꯡꯗꯨꯅ ꯃꯥꯒꯤ ꯂꯩꯍꯥꯎꯗꯣ ꯆꯨꯞꯇꯅ ꯂꯩꯕꯀꯣ ꯑꯩꯈꯣꯏ ꯃꯣꯔꯣꯛꯀꯁꯦ ꯃꯨꯜꯂꯒ ꯍꯦꯛꯇꯅ ꯊꯝꯕꯗꯀꯣ ꯑꯩꯈꯣꯏ ꯏꯄꯥꯝꯗ ꯂꯦꯕꯨꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯥꯜꯂꯦꯕ ꯉꯁꯛ ꯉꯁꯛ ꯉꯥꯡꯅꯅꯦ ꯅꯥꯄꯨ ꯀꯥꯔꯅ ꯃꯨꯟꯁꯤꯜꯂꯦ ꯅꯥꯄꯨ ꯀꯥꯔꯕ ꯑꯗꯨꯝ ꯆꯥꯕꯤꯗꯅ ꯄꯥꯟꯅ ꯂꯩ ꯑꯩꯅ ꯍꯦꯛꯇꯣꯛꯎ ꯍꯥꯏꯅ ꯏꯆꯦꯗ
ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯄꯥꯟ ꯑꯅꯧꯕ ꯑꯃꯨꯛ ꯁꯥꯒꯠꯂꯛꯄꯗ ꯃꯉꯣꯟꯗ ꯊꯤꯟꯕ ꯄꯤꯒꯅꯦꯕꯀꯣ, ꯈꯨꯗꯣꯡ ꯆꯥꯔꯣꯏꯑꯕ. ꯑꯗꯨꯅ ꯂꯩꯁꯨꯅꯤ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯑꯃꯟꯕꯁꯤꯡꯁꯦ ꯍꯦꯛꯇꯣꯛꯄꯤꯒꯗꯕꯅꯦꯕ. ꯑꯗꯨꯑꯣꯏꯗꯤ ꯑꯅꯧꯕ ꯑꯃꯨꯛ ꯂꯩ ꯁꯥꯠꯂꯛꯄꯁꯤꯡꯁꯤꯒꯁꯨ ꯃꯣꯏꯗꯁꯨ ꯈꯔ ꯃꯄꯥꯡꯒꯜꯗꯣ ꯀꯟꯈꯠꯆꯒꯅꯤ. ꯑꯗꯨꯑꯣꯏꯗꯤ ꯑꯃꯨꯛ ꯃꯁꯥ ꯑꯅꯧꯕ ꯆꯣꯡꯈꯠꯂꯒ ꯑꯃꯨꯛ ꯂꯩꯗꯣ ꯑꯅꯧꯕ ꯂꯥꯛꯇꯣꯏꯅꯦꯕ. ꯃꯁꯥ ꯑꯅꯧꯕ ꯆꯣꯡꯉꯗꯤ ꯂꯩ ꯑꯅꯧꯕ ꯑꯗꯨꯝ ꯁꯥꯠꯂꯛꯇꯣꯔꯕꯅꯤꯀꯣ. ꯑꯗꯨꯗꯨꯅ ꯂꯩ ꯑꯃꯟꯕꯁꯤꯡꯁꯦ ꯍꯦꯛꯇꯣꯛꯄꯤꯒꯗꯕꯅꯤ ꯃꯌꯥꯝ. ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯂꯩ ꯃꯌꯥꯝꯁꯦ ꯍꯦꯛꯇꯣꯛꯄꯤꯔꯦ. ꯃꯌꯥꯝ ꯑꯩꯒꯤ ꯆꯦ ꯂꯩꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯁꯥꯠꯈ꯭ꯔꯦ. ꯍꯦꯛꯇꯣꯛꯑꯒꯁꯨ ꯂꯥꯏꯗ ꯀꯠꯅꯔꯝꯃꯤꯁꯦ ꯈꯔꯁꯨ ꯋꯥꯠꯂꯦꯀꯣ. ꯑꯗꯨꯅ ꯑꯩꯅ ꯑꯃꯟꯕꯁꯤꯡꯁꯨ ꯍꯦꯛꯇꯣꯛꯄꯤꯔꯦ, ꯑꯃꯨꯛ ꯍꯦꯟꯅ ꯌꯥꯝꯅ ꯁꯥꯠꯅꯕꯒꯤ, ꯑꯅꯧꯕ ꯃꯁꯥ ꯂꯥꯛꯅꯕ ꯍꯥꯏꯅ. ꯑꯗꯣ ꯃꯌꯥꯝꯗꯤ ꯆꯦ ꯂꯩꯁꯦ ꯌꯥꯝꯅ ꯁꯥꯠꯅꯕꯒꯤꯗꯃꯛꯇ ꯀꯩꯀꯩ ꯁꯤꯖꯤꯟꯅꯒꯦ ꯈꯪꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯀꯃꯦꯟꯇ ꯈꯔ ꯇꯥꯛꯄꯤꯔꯝꯃꯣꯀꯣ. ꯑꯩꯅ ꯈꯪꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤꯁꯨ ꯀꯥꯟꯅꯒꯅꯦꯕ ꯃꯌꯥꯝꯅ ꯇꯥꯛꯄꯤꯔꯛꯑꯗꯤ. ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯑꯩꯅ ꯆꯦ ꯂꯩꯁꯦ ꯑꯩꯈꯣꯏꯒꯤ ꯇꯤꯜꯍꯧꯒꯤ ꯃꯀꯨꯗꯣ ꯏꯁꯤꯡꯗ ꯇꯤꯡꯉꯒ ꯍꯩꯖꯩ ꯌꯥꯝꯅ. ꯑꯗꯩꯗꯤ ꯁꯨꯝ ꯄꯨꯝꯅꯃꯛꯇꯁꯨ ꯆꯦꯡ ꯍꯋꯥꯏ ꯆꯥꯝꯕꯒꯤ ꯏꯁꯤꯡ ꯈꯔ ꯁꯨꯝ ꯁꯤꯖꯤꯟꯅꯖꯩ. ꯑꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯃꯟꯕ ꯂꯩ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯍꯦꯛꯇꯣꯛꯑꯦꯀꯣ. ꯑꯁꯤꯒꯤ ꯂꯩꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯑꯃꯟꯕ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯄꯤꯔꯦ. ꯑꯗꯣ ꯃꯁꯥ ꯑꯅꯧꯕ ꯆꯣꯡꯉꯛꯅꯕꯅ. ꯑꯗꯣ ꯂꯩꯁꯦ ꯑꯩꯅ ꯂꯪꯊꯣꯛꯇꯣꯏ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯕꯔꯃꯤ ꯀꯝꯄꯣꯁ ꯁꯦꯝꯕꯗ ꯁꯤꯖꯤꯟꯅꯗꯣꯏꯅꯦ. ꯍꯧꯖꯤꯛ ꯕꯔꯃꯤ ꯀꯝꯄꯣꯁ ꯁꯦꯝꯕꯩ ꯀꯩꯃꯨꯛꯀ ꯇꯧꯖꯔꯛꯀꯦꯀꯣ. ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤꯒꯤ ꯃꯀꯨꯁꯦ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯄꯒꯤ ꯑꯩꯅ ꯆꯤꯡꯍꯟꯖꯈꯤꯕꯅꯤ. ꯑꯁꯨꯃꯥꯏꯅ ꯑꯩꯅ ꯈꯔꯅꯤ ꯃꯃꯥꯡꯗꯒꯤ ꯃꯀꯨꯁꯦ ꯈꯔ ꯈꯔ ꯀꯪꯍꯜꯂꯒ ꯌꯥꯝ ꯀꯟꯅ ꯍꯦꯟꯖꯟꯅ ꯀꯪꯍꯟꯕꯗꯤ ꯅꯠꯇꯦꯀꯣ. ꯈꯔ ꯈꯔ ꯑꯗꯨꯝ ꯆꯣꯠꯇꯅꯕ, ꯃꯍꯤ ꯆꯦꯟꯊꯗꯅꯕ ꯑꯩꯅ ꯈꯔ ꯁꯨꯝ ꯀꯪꯍꯜꯂꯒ ꯊꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯄꯣꯠꯁꯦ ꯌꯥꯝꯅ ꯇꯥꯏꯠ ꯑꯣꯏꯅ ꯅꯝꯁꯤꯟꯅ ꯍꯥꯞꯄꯤꯔꯦꯀꯣ. ꯃꯌꯥꯝ ꯕꯔꯃꯤ ꯀꯝꯄꯣꯁ ꯁꯦꯝꯖꯗꯣꯏꯅꯦꯀꯣ. ꯃꯌꯥꯝꯁꯨ ꯁꯨꯝ ꯈꯪꯉꯝꯒꯅꯤ, ꯁꯦꯝꯅꯔꯝꯒꯅꯤꯗ. ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯍꯧꯖꯤꯛꯇꯤ ꯋꯤꯟꯇꯔꯅꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯀꯨꯁꯦ ꯃꯔꯥꯡ ꯀꯥꯏꯌꯦꯕꯀꯣ. ꯑꯁꯨꯃꯥꯏꯅ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯍꯥꯞꯄ ꯃꯇꯨꯡꯗ ꯃꯊꯛꯇ ꯂꯦꯌꯔ ꯑꯃ ꯂꯩꯕꯥꯛꯁꯦ ꯈꯤꯇꯪ ꯄꯥꯔꯞ ꯇꯧꯅ ꯆꯥꯏꯅ ꯇꯥꯏꯠ ꯑꯣꯏꯅ ꯑꯃꯨꯛ ꯅꯝꯁꯤꯟꯕꯤꯔꯅꯤ. ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯂꯩꯕꯥꯛꯁꯦ ꯑꯩꯅ ꯂꯦꯌꯔ ꯑꯃꯃꯨꯛ ꯇꯥꯏꯠ ꯑꯣꯏꯅ ꯅꯝꯁꯤꯟꯖꯔꯦꯀꯣ. ꯑꯗꯨꯒ ꯑꯃꯨꯛ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯀꯨ ꯑꯀꯪꯕꯁꯦ ꯑꯃꯨꯛ ꯈꯔꯒ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯒꯦ. ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯁꯕꯖꯤ ꯃꯀꯨꯁꯦ ꯈꯔ ꯍꯥꯞꯄꯦ, ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯀꯨꯁꯦ, ꯑꯗꯩ ꯂꯩꯕꯥꯛ ꯑꯃꯨꯛ ꯍꯥꯞꯄꯦ. ꯑꯃꯨꯛꯀ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯀꯨꯁꯦ ꯑꯃꯨꯛꯀ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦꯀꯣ. ꯑꯗꯨꯒ ꯑꯩ ꯇꯥꯏꯠ ꯑꯣꯏꯅ ꯅꯝꯁꯤꯟꯕꯤꯔꯁꯤ ꯃꯌꯥꯝ. ꯁꯨꯃꯥꯏꯅ ꯇꯥꯏꯠ ꯑꯣꯏꯅ, ꯌꯥꯝ ꯇꯥꯏꯠ ꯑꯣꯏꯅ ꯅꯝꯁꯤꯟꯖꯔꯦ ꯁꯕꯖꯤ ꯃꯀꯨ, ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯀꯨꯁꯦ. ꯑꯃꯨꯛ ꯑꯩꯅ ꯂꯩꯕꯥꯛꯁꯦ ꯁꯨꯃꯥꯏꯅ ꯈꯔ ꯆꯥꯏꯁꯤꯟꯖꯔꯦ. ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯀꯨ ꯑꯃꯨꯛ ꯍꯥꯞꯄꯦ. ꯃꯊꯛꯇ ꯄꯥꯔꯞ ꯇꯧꯅ ꯂꯩꯕꯥꯛ ꯀꯩꯀꯩ ꯂꯦꯌꯔ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒ ꯇꯥꯏꯠ ꯇꯧꯅ ꯇꯧꯔꯒ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯊꯝꯕꯤꯕꯀꯣ. ꯑꯁꯨꯃꯥꯏꯅ ꯀꯪꯉꯒ ꯍꯥꯞꯄꯁꯤꯅꯗꯤ ꯌꯥꯝ ꯌꯥꯡꯅ ꯕꯔꯃꯤ ꯀꯝꯄꯣꯁ ꯑꯣꯏꯅꯦꯕꯀꯣ. ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯑꯗꯨꯝ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯀꯨꯁꯦ ꯃꯥꯡꯍꯟꯗꯅꯀꯣ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯦ ꯂꯩ ꯑꯉꯧꯕꯁꯨ ꯐꯖꯃꯟꯈꯤꯗꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕ. ꯑꯩꯈꯣꯏ ꯄꯥꯝꯕꯤ ꯑꯆꯧꯕꯅꯦꯕꯀꯣ. ꯌꯥꯝ ꯐꯖꯅ ꯁꯥꯠꯂꯕꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯦ ꯂꯩ ꯄꯥꯝꯕꯤꯁꯦ. ꯐꯖꯃꯟꯈꯤꯗꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯦ. ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ. ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣꯀꯣ. ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯃꯌꯥꯝ. ꯑꯩꯒꯤ ꯔꯣꯁꯁꯦ ꯐꯖꯅꯗꯤ ꯁꯥꯠꯄ ꯍꯧꯔꯛꯑꯦ. ꯔꯣꯁ ꯄꯥꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ. ꯐꯖꯕꯅꯤꯀꯣ ꯁꯤ ꯔꯣꯁꯁꯦ, ꯍ꯭ꯋꯥꯏꯠꯀ ꯈꯔ ꯃꯤꯛꯁ ꯀꯂꯔ ꯑꯣꯏꯕꯅꯤ. ꯑꯗꯨꯅ ꯁꯨꯝ ꯐꯖꯃꯟꯒꯤꯗꯅ ꯂꯩꯁꯤꯁꯨ ꯃꯌꯥꯝꯗ ꯁꯨꯝ ꯁꯤꯌꯔ ꯇꯧꯖꯕꯅꯤꯀꯣ. ꯃꯊꯪ ꯈꯔꯅꯤ ꯂꯩꯔꯒ ꯑꯩꯒꯤ ꯂꯩ ꯃꯌꯥꯝ ꯁꯥꯠꯄ ꯍꯧꯔꯅꯤ. ꯑꯗꯨꯒ ꯑꯃꯨꯛ ꯒꯥꯔꯗꯦꯅꯤꯡꯒꯤ ꯑꯣꯏꯕ ꯕ꯭ꯂꯣꯛ ꯑꯃ ꯄꯨꯖꯔꯛꯀꯦ ꯃꯌꯥꯝ. ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ. ꯕꯥꯏ ꯕꯥꯏ. ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯎꯅꯁꯤ ꯃꯌꯥꯝ. ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ. ꯕꯥꯏ ꯕꯥꯏ.